ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯦꯛꯅꯕ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯂꯥꯏ ꯍꯔꯥꯎꯒꯗꯧꯔꯤꯕ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕ ꯊꯧꯔꯝ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯗ ꯀꯠꯂꯤꯕ ꯆꯔꯩ ꯐꯤꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯂꯧꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯌꯨꯝꯗꯣ ꯍꯟꯕꯤꯔꯣ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯃꯌꯨꯝ ꯂꯣꯝꯗ ꯄꯔꯞ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣꯅꯦ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯂꯥꯏꯗ ꯀꯠꯂꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦꯅꯦ꯫ ꯃꯥꯒꯤꯁꯤ ꯁꯦꯟ ꯇꯥꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯤꯌꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯣ ꯂꯩꯅꯍꯧꯔꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯨꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯨꯟꯖꯣ ꯃꯌꯨꯝ ꯌꯧꯔꯕꯗ ꯉꯁꯥꯏ ꯈꯣꯃꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯝꯕ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯅ ꯂꯩꯍꯧꯕ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯈꯣꯃꯩ, ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅꯤ ꯈꯜꯂꯕꯅꯤꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯩ ꯈꯪꯒꯅꯤ, ꯑꯩꯅ ꯍꯩꯖꯔꯤꯕ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯃꯌꯥ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯁꯦ ꯉꯁꯤꯗꯒꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯅ ꯋꯥꯈꯜꯗꯣ ꯈꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯦꯔꯦꯛ ꯅꯦꯠꯂꯒ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯏꯌꯥ, ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯌꯨꯝ ꯃꯊꯛ ꯑꯁꯤꯗ ꯆꯠꯂꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯇꯨꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯃꯤꯒꯤ ꯌꯨꯝ ꯃꯊꯛꯇ ꯄꯦꯔꯦꯛ ꯆꯠꯈ꯭ꯔꯤꯕꯗꯨꯕꯣ? ꯐꯩ, ꯂꯥꯏꯔ ꯃꯤꯔ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯀꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯣꯟꯊꯣꯛꯅꯕ ꯁꯤꯠꯈ꯭ꯔꯦꯗꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯒꯤ ꯌꯨꯝꯊꯛꯇ ꯆꯠꯂꯤꯕꯗꯨ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯁꯥꯎꯍꯨꯝ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯗꯣ ꯈꯣꯃꯩꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯈꯣꯃꯩ, ꯅꯪꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯍꯧꯔꯕꯀꯣ? ꯈꯣꯃꯩꯅ ꯑꯁꯤꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯁꯤ ꯃꯥꯅ ꯇꯧꯔꯛꯂꯣꯏꯗ꯫ ꯀꯅꯥꯅꯃꯛꯇꯤ ꯇꯧꯔꯛꯂꯤꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯅꯥꯅ ꯇꯧꯔꯛꯂꯤꯕꯅꯣ ꯀꯔꯤꯅꯣ ꯄꯣꯠꯁꯛꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯀꯨꯞꯊꯅ ꯌꯦꯡꯉꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯈꯪꯂꯤ ꯃꯍꯥꯛꯀ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯃꯃꯥꯡꯂꯣꯝ ꯊꯪꯕ ꯌꯨꯝ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯏꯌꯥ, ꯁꯣꯝꯗ ꯈꯣꯃꯩꯒ ꯑꯩꯒ ꯊꯥꯅꯔꯤꯉꯩ, ꯀꯥꯞꯅꯔꯤꯉꯩ, ꯍꯥꯠꯅꯔꯤꯉꯩ, ꯂꯥꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯂꯤꯕ? ꯐꯩ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯔꯞ ꯄꯨꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯤꯒꯤ ꯁꯛꯇꯝ ꯑꯃ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯒ ꯌꯦꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯛꯂꯒ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯛꯂꯤꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯥꯡ ꯁꯣꯔꯤ ꯑꯗꯣ ꯁꯛ लाउना ꯊꯤꯡꯖꯤꯜꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯖꯔ ꯁꯣꯟꯊꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯑꯁꯣꯝꯗ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨꯟꯖꯣꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯊꯥꯖꯤꯜꯂꯛꯈꯤꯕ ꯅꯤꯄꯥ ꯑꯗꯣ ꯃꯕꯨꯛꯇꯣ ꯂꯦꯡꯕ ꯊꯤꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯕꯨꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯈꯠꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯕꯨꯛ ꯑꯗꯨꯅ ꯀꯟꯈꯠꯂꯛꯂꯒ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯏꯁ, ꯑꯩꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯗꯅ ꯍꯩ, ꯀꯅꯥ ꯂꯩ? ꯃꯃꯥ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯣ? ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯃꯨꯛꯀ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯍꯥꯏꯕꯗꯒꯤ
nupi ado para kunjo gi mayum na lakli matam ado kunjo di sumang gi masi adu ta thang suri amana leimai de yunglaga karino ma tawdun leidi butu ubata junction lakraga kari gumum ta hangjegi ibema kari leire ha par amul lakli bu kari leire numidang sidabo asum dawbuni tada nana pana haifeta lawadana hayawri ai laoi hayu matung manau trok labadi na thwai mangane hayu suko fare magi doi shalabani adum na harakpadu ta nupi do kyan meni tadana tumina dumak chakri masidi ki ti kunjona thang sori do satkri aduga lewa ama solaga lemai de yekli do khongpak na suru nei do na muthadi masigi matung haujikti kunjona thana yungduna mabuk aduda lengma thinba tawhan kiba nipa adugi nupi do sangsel laga ma lakpang ngamdaroi matung munau trok labadi thawai mangani hayu haiduna hairi haiduna tamlei wafam madu tabada nipa do tumina dumak laiki somdana kamdauri kunjo do mahaki yumgi nipa aduna ga mongonta karanta slakpagi khoidauga saugotpaga mahak haujitaki hauna haurasira haiduna khalli adubu khomai thengjelakba matamda da tauge karigumba ngallige matamda taukrabadi mina pongna khangkrabadi afabo oiroi khalladunna kunjo tumina dumak leiri masigi matung kunjo sa isinga mata thongde mahak ahengi matam oirakpa ngaiduna yamna wana khanglibani aduga karamba makhalgi mitrang tausigi haiduna subakal khallibani asomtana kamdauri khomaidi ngasai mahakna kunjo ki makok aduta kobi amana pungsai saina makok ta thom khibadu ki peladuna yamna harauna mahakti chak thongduna chathokle asomna chacha tokaba matung da khomaina karigumba kunjona khwaire ki sathiba thabaka matrok labadi kari kamtau sigi haiduna wakhal mawon khanduna mahaksu leiribani kunjo ngasai gi thodok adugi matangda yamna sauramlagani maramaduna yamatam thiba thabak amadi soidra taruklagani haibse khomaina khangduna leirabani matam aduda khomaina mahaki uchek adubu kaushallari aduga hauji kunjo kari tawribagi yenguso haiduna thadorakli matam aduda uchek aduna hoi ai yegubudi yengruge khara laptana jengge haujikti kunjo thaina ki kunjo natrabani khwaidiki haithoi singthoiraba amaiba ama oibanina mahang ai amu phajin khrabadi khwaidiki wagadoribani mahana aibu phajin khrabadi pija pithak tawbagi walaiti kaisum sangda thambagum ngauduna thamgadoribani maramadun ai magi manakta chatpase tasengari kirabani hairi wafam madu tabada khomaina karigadu pangdribano challu mahangna phakhrabasu aina nangbu sodana amuk thadokani kunjo hariba kasilakta misak aduna hairiba du ki mahi adudi aina hairiba mahi asiki ahum thukpagi ama phawba yongna haijaba nati haiduna uchek adugi singnariba pukning adubu phajin biki masidagi di uchek ado paikhre khomai kai karam thoklagaba haiduna tuminna mahaksu leiribani mahaki matau sagolgi manakta sagol aduga wari saduna matam aduda matau sagolna itaw nahak sumane sum lebisina di yaroi kunjo haribani fa adu manghan khibra natragana mahana hailiba mahi singadu amukta pulap changyeng tongnabra ama tongatrabadi yaroi dori kunjo nasu marangomgada boy khanduna itaw do landarakli atuga itaw nasu kunjo bu ngomgadi khanduna landanari sumane sum tawbasina di oyaroi karigumdana khoyani tawriwa thabakasina fattaba thabak omdo onthoroknaba natragana pauthok chauthoroknabadi lekai asi awana nang kadoribani khara khanbiu itaw summe taw sagol ai su khallibani kunjoro tawriba thabakasi afabajati maga aigase karigumba hirab amata da sauna khiba khana khiba leiti adubu mahakna leiwa mantra singasi aingondagi hena haire haibadu aingonda uningbadigi tawribani natragana mahana tawriba thabaksi asum tawjirasanu aibu tumina lesat asira yaroi adusu yaroi aina thengkhang kayarakta hanbi khrabani adu mahak lep leitana adu torok lebani hoi mahana tawkiba thabaksing aduda aihakna lam khumkhiba paukhum pi khibati le adu atamnana aina mongonda mana tumina leikhraga aina hawrubadi sunglai leiti phare mahana tawnuba toroklasanu yada yadragadi kari kamdau sige hayudo tanaba haibaduni
ꯑꯗꯨꯝꯅ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯎꯆꯦꯛ ꯑꯗꯣ ꯄꯥꯏꯔꯛꯇꯨꯅ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯟꯖꯣꯗꯣ ꯃꯩ ꯍꯧꯅ ꯁꯥꯍꯧꯔꯤ ꯆꯥꯛ ꯏꯁꯤꯡꯒ ꯑꯃꯠꯇ ꯊꯣꯡꯍꯧꯗꯦ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯊꯤꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ ꯍꯥ ꯐꯩ ꯇꯧꯅꯤꯡꯕ ꯇꯧꯔꯁꯅꯨ ꯑꯩꯁꯨ ꯉꯥꯛꯄ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯁꯨ ꯏꯃꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯈꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯈꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯀꯨꯟꯖꯣ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯒꯤ ꯌꯨꯝꯖꯥꯏꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯤ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯃꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯨꯊꯠꯈ꯭ꯔꯦ ꯃꯤꯆꯦꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯨꯔꯨꯝ 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 ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯂꯤ ꯑꯁꯨꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯁꯥꯁꯦ ꯂꯩꯃꯥꯏꯗꯒꯤ ꯀꯥꯞ ꯑꯅꯤꯔꯣꯝꯒꯤ ꯆꯥꯡ ꯋꯥꯡꯈꯠꯅ ꯄꯥꯏꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯔꯤꯛ ꯃꯔꯤꯛ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔꯅ ꯀꯣꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯁꯣꯝꯗ ꯈꯣꯃꯩꯒꯤ ꯌꯨꯝꯗꯅꯤ ꯈꯣꯃꯩꯒꯤ ꯌꯨꯝꯗꯣ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯑꯁꯨꯝ ꯂꯩꯃꯥꯏꯗ ꯄꯨꯊꯔꯛꯂꯤ ꯑꯗꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯈꯣꯃꯩꯒꯤ ꯌꯨꯝ ꯑꯗꯨꯅ ꯑꯁꯨꯝ ꯑꯁꯨꯝ ꯄꯨꯊꯔꯛꯄꯗꯨꯗ ꯈꯣꯃꯩꯁꯨ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯔꯛꯂꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯎꯏꯔꯨꯕꯇꯅꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯂꯩꯃꯥꯏꯗ ꯄꯨꯊꯔꯝꯂꯤꯕꯗꯨ ꯎꯕꯗ ꯈꯣꯃꯩ ꯏꯉꯥꯎ ꯉꯥꯎꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯒ ꯃꯥꯡꯒꯣꯜꯗꯒꯤ ꯍꯦꯛ ꯀꯨꯝꯊꯈꯤꯕꯒꯗꯤ ꯃꯍꯥꯛꯅ ꯀꯨꯝꯊꯔꯨꯔꯤꯕꯁꯦ ꯄꯥꯛꯂꯕ ꯏꯁꯤꯡ ꯏꯄꯥꯛ ꯑꯃꯗ ꯆꯣꯡꯊꯔꯨꯔꯤ ꯈꯣꯃꯩ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯗꯨꯗꯒꯤ ꯏꯔꯣꯏꯗꯨꯅ ꯀꯥꯈꯠꯀꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯗ ꯌꯦꯡꯈꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯇꯣꯔꯕꯥꯟ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯃꯌꯥꯏꯃꯛꯇꯗ ꯃꯍꯥꯛꯅ ꯏꯔꯣꯏꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯐꯛꯆꯟꯈꯤꯗꯨꯅ ꯃꯍꯥꯛ ꯀꯥꯎꯊꯣꯛꯇꯨꯅ ꯇꯣꯔꯕꯥꯟ ꯆꯪꯅꯕ ꯌꯥꯝꯅ ꯀꯟꯅ ꯏꯄꯥ ꯄꯥꯈꯟ ꯏꯔꯣꯏꯔꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯏꯔꯣꯏꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯡꯅ ꯁꯥꯐꯨ ꯀꯟꯅ ꯏꯄꯣꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯏꯄꯣꯝ ꯑꯗꯨꯅ ꯀꯥꯈꯠꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯕꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯃꯤꯠꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯌꯥꯅ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯍꯣꯔꯥꯏ ꯃꯌꯥ ꯄꯥꯜꯂꯕ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯉꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯌꯣꯠꯇꯨꯅ ꯆꯥꯊꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯎꯕꯗ ꯈꯣꯃꯩ ꯏꯄꯥ ꯄꯥꯈꯠꯅ ꯇꯣꯔꯕꯥꯟ ꯆꯪꯅꯕ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯣꯏꯔꯛꯂꯤ ꯑꯗꯨꯝꯅ ꯈꯣꯃꯩꯅ ꯌꯥꯝꯅ ꯀꯟꯅ ꯏꯔꯣꯏꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯉꯥ ꯑꯗꯨꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯥꯒꯗꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯃꯪ ꯅꯠꯇꯦ ꯀꯨꯟꯖꯣꯅ ꯇꯧꯔꯛꯄ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯀꯨꯟꯖꯣꯗꯣ ꯍꯧꯖꯤꯛꯀꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯨꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯃꯟꯁꯥꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯍꯦꯛ ꯅꯥꯟꯊꯈꯤꯕꯗꯒꯤꯗꯤ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯏꯔꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯁꯤ ꯁꯨꯃꯥꯡꯗ ꯏꯔꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯐꯨꯛ ꯍꯧꯒꯠꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯪꯈꯥꯏ ꯌꯧꯅ ꯄꯨꯊꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗꯒꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯈꯔ ꯃꯈꯨꯠꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯇꯨꯅ ꯈꯣꯝꯖꯤꯜꯂꯤ ꯑꯗꯨꯒ ꯇꯪꯈꯥꯏ ꯌꯧꯅ ꯄꯨꯊꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯥꯏꯁꯤꯟꯈꯤ ꯑꯗꯨꯝꯅ ꯆꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯄꯨꯊꯔꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯖꯔ ꯖꯔ ꯑꯃꯨꯛ ꯇꯥꯎꯈꯠꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯒꯤ ꯁꯪꯒꯣꯜꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯃꯗꯤ ꯎꯆꯦꯛ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯈꯣꯃꯩꯒꯤ ꯃꯍꯩ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨꯅꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯈꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯈꯪꯒꯅꯤꯗ꯭ꯔꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯕ ꯅꯪꯗ꯭ꯔꯥ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯍꯩꯕ ꯅꯪꯗ꯭ꯔꯥ ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯇꯨꯂꯁꯤꯕꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯦꯛ ꯐꯝꯊꯩ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯑꯅꯤꯗ ꯇꯤꯡꯊꯣꯛꯅꯔꯒ ꯁꯨꯔꯨ ꯁꯨꯔꯨ ꯈꯨꯕꯥꯛ ꯃꯁꯦꯝ ꯅꯣꯏꯕ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯨꯕꯥꯛ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯈꯨꯕꯥꯛ ꯑꯗꯣ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯎꯉꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯀꯨꯟꯖꯣꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯔꯤꯛꯇꯒꯤ ꯃꯩꯖꯥꯎ ꯍꯧꯔꯛꯇꯨꯅ ꯒꯔꯪ ꯆꯥꯈꯠꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯅ ꯃꯩ ꯆꯥꯛꯂꯛꯄꯗꯨꯗ
ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯨꯟꯖꯣ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯒ ꯃꯍꯥꯛ ꯃꯁꯥꯁꯦ ꯂꯩꯃꯥꯏꯗ ꯇꯞꯅ ꯑꯃꯨꯛ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯅ ꯄꯔꯂꯨꯒꯨꯝ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯁꯨ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣ ꯏꯄꯥ ꯄꯥꯈꯠꯅ ꯌꯨꯝ ꯃꯩ ꯆꯥꯛꯑꯦꯗꯅ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯕꯨ ꯉꯁꯥꯏ ꯃꯩ ꯊꯥꯟꯈꯤꯗꯕꯗꯥꯏꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯉꯁꯥꯏ ꯈꯣꯃꯩꯅ ꯀꯪꯉꯥꯎꯅꯈꯤꯕ ꯑꯃꯗꯤ ꯋꯥꯈꯜ ꯃꯥꯡꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯋꯥꯈꯜ ꯃꯥꯡꯕꯗꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯃꯍꯥꯛꯀꯤ ꯃꯥꯡꯒꯣꯜꯗꯒꯤ ꯍꯦꯛ ꯆꯣꯡꯊꯈꯤꯕꯒ ꯃꯍꯥꯛꯅ ꯇꯥꯁꯤꯜꯂꯨꯔꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇ꯭ꯔꯕ ꯑꯃꯗꯤ ꯃꯁꯤꯡ ꯂꯥꯛꯉꯝꯗ꯭ꯔꯕ ꯃꯍꯨ ꯀꯜꯂꯕ ꯇꯤꯟ ꯀꯥꯡꯅ ꯄꯤꯛ ꯄꯤꯛ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕ ꯌꯥꯝꯅ ꯂꯨꯕ ꯀꯣꯝ ꯑꯃꯗ ꯃꯍꯥꯛ ꯑꯁꯦ ꯇꯥꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯨ ꯀꯥꯔꯕ ꯆꯤꯛꯄꯗ ꯌꯥꯝꯅ ꯅꯥꯈ꯭ꯔꯕ ꯇꯤꯟꯁꯤꯡ ꯑꯗꯨꯅ ꯀꯨꯟꯖꯣꯒꯤ ꯃꯁꯥꯗ ꯌꯣꯝꯗꯨꯅ ꯆꯤꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯕꯐꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯇꯠ ꯐꯇꯠ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯌꯨꯝ ꯑꯗꯨꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯉꯔꯪ 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 ꯆꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯐꯝ ꯑꯃꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯣꯝ ꯑꯗꯨꯒꯤ ꯖꯒꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯈꯠꯇꯨꯅ ꯇꯤꯟ ꯀꯥꯡꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯅ ꯍꯥꯏꯗꯣꯛꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯀꯨꯟꯖꯣꯗꯣ ꯋꯥꯈꯜ ꯈꯛꯂꯥꯛ ꯂꯥꯛꯏ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯆꯣꯡꯊꯔꯤꯕꯁꯤ ꯁꯨꯃꯥꯡꯗꯅꯤ ꯃꯇꯧ ꯀꯔꯝꯅ ꯇꯤꯟ ꯀꯥꯡꯁꯤꯡ ꯑꯁꯦ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯅꯁꯨ ꯈꯪꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯈꯣꯃꯩꯅ ꯇꯧꯔꯛꯂꯤꯕ ꯃꯤꯇ꯭ꯔꯪꯅꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯈꯪꯂꯛꯄꯗꯒꯤ ꯀꯨꯟꯖꯣꯅ ꯃꯈꯨꯠꯇ ꯂꯩꯕꯥꯛ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯉꯁꯥꯏ ꯈꯣꯃꯩꯅ ナꯟꯊꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯁꯨ ꯅꯥꯟꯊꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯇꯤꯟ ꯀꯥꯡ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯇꯧꯕꯇꯕꯨ ꯇꯤꯟ ꯀꯥꯡꯁꯤꯡ ꯑꯗꯨꯅ ꯆꯤꯛꯈꯤꯕꯒꯤ ꯃꯁꯥꯗ ꯇꯥꯈꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯝꯂꯤ ꯏ ꯑꯗꯨꯁꯨ ꯊꯣꯛꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯤꯇ꯭ꯔꯪꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯑꯩꯅ ꯈꯣꯃꯩꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯪꯊꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯅꯣꯔꯣꯛꯀꯤ ꯇꯤꯟꯗ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯪꯊꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯦꯋꯥ ꯇꯧꯗꯨꯅ ꯀꯥꯈꯠꯂꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯁꯃꯨꯗ꯭ꯔ ꯑꯗꯨꯗꯒꯤ ꯂꯦꯋꯥ ꯇꯧꯗꯨꯅ ꯀꯥꯈꯠꯂꯛꯂꯒ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯇꯥꯔꯤꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯤꯇ꯭ꯔꯪ ꯑꯁꯤꯅꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯩ ꯑꯗꯣ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗꯣ ꯆꯥꯛꯄ ꯂꯣꯏꯔꯝꯗꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯆꯥꯛꯎ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯑꯣꯡꯗ ꯆꯥꯛꯎ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯃꯤꯇ꯭ꯔꯪꯅꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯐꯨꯜ ꯋꯥꯏꯐꯨꯜꯁꯤꯡꯗꯣ ꯃꯈꯨꯠꯅ ꯈꯣꯝꯖꯤꯜꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯉꯁꯥꯏ ꯈꯣꯃꯩꯅ ꯌꯨꯝꯗ ꯆꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯅꯁꯨ ꯆꯥꯏꯁꯤꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯥꯛꯂꯝꯕ ꯃꯩꯗꯣ ꯈꯨꯗꯛꯇ ꯂꯦꯞꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯉꯪꯗꯨꯅ ꯆꯥꯛꯂꯝꯕ ꯃꯩ ꯑꯗꯨꯅ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯃꯐꯝ ꯑꯗꯣ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯪꯒꯅꯤ ꯉꯁꯤꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯃꯥꯒ ꯑꯩꯒ ꯄꯥꯟꯖꯤꯟ ꯃꯥꯟꯅꯔꯕ ꯑꯗꯨꯕꯨ ꯆꯪꯂꯝꯗꯥꯏ ꯌꯨꯝꯗ ꯇꯝꯃꯝꯗꯥꯏ ꯑꯁꯤꯗꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯃꯒꯦ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯇꯥꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯈꯨꯟꯒꯠꯂꯤ ꯑꯗꯨꯗꯨꯒ ꯂꯩꯋꯥ ꯁꯣꯜꯂꯒ ꯈꯣꯃꯩꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯇꯨꯝ ꯑꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯇꯧꯕꯇꯕꯨ ꯈꯣꯃꯩꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯕ ꯃꯇꯨꯝ ꯑꯃ ꯄꯥꯏꯔꯛꯂꯤꯕꯗꯣ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯃꯗꯣ ꯃꯍꯥꯛꯅ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏ ꯑꯃꯗ ꯍꯧꯕ ꯐꯖꯔꯕ ꯂꯩ ꯑꯃꯕꯨ ꯃꯍꯥꯛꯅ ꯄꯠꯊꯠꯇꯨꯅ ꯂꯩ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯂꯩꯇꯨꯝ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯇꯨꯝ ꯑꯃꯅ ꯄꯥꯏꯔꯛꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯂꯩ ꯑꯗꯨꯗ ꯂꯩꯇꯨꯝ ꯑꯗꯨꯒ ꯊꯣꯝꯖꯤꯟꯅꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯃꯔꯤꯛ ꯃꯔꯤꯛ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯗꯨꯅ ꯅꯣꯡꯁꯨ ꯉꯥꯔꯛꯂꯒꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯧꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣꯅ ꯑꯁꯨꯝꯅ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯅꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯅꯗꯨꯅ ꯃꯤꯇ꯭ꯔꯪ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯖꯤꯛꯇꯤ ꯈꯨꯟꯒꯤ ꯂꯥꯏꯕꯨꯡꯗ ꯂꯥꯠꯂꯤꯕ ꯈꯨꯌꯨꯝ ꯂꯥꯏ ꯑꯁꯤ ꯑꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯇꯤꯛ ꯊꯣꯛꯄ ꯂꯛꯅꯍꯜꯂꯒꯦ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯕꯇ ꯅꯠꯇꯅ ꯃꯥꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯤꯅ ꯂꯛꯅꯕ ꯁꯤꯕꯗꯤ ꯁꯤꯍꯟꯗꯅ ꯃꯍꯥꯛꯄꯨ ꯉꯧꯗꯨꯅ ꯊꯝꯈꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯗꯣ ꯈꯜꯂꯒ ꯃꯍꯥꯛꯁꯨ
imung aduda changchinduna ningaidana tumna leithokli matamdi asum hokri hojikti numit mangani phawgi manungda harawgadabani haibadu numit 19 subada oina harawkri lai harawbagi thoram mado mayam punna pangthokminabadagi lai harawraba matung numit humni konthakri lai harawbasu hojikti apung phana pangthokdari matam aduda kunjona tabak asi aida tawba yaragani hanana aina mamang thakta sunumi mangani phawbagi manungda haraw hawrabadi lai asi mapung phana harawba yawgani lekai asigi misimina thokloi khunchaw leichawgani haikibani karigumba numit mangani digi chonthana haraw khrabadi haibadi numit mangani phawbagi manungda haraw hawdaba taragati khunchaw leicharoroi khulgi lai asi mapan thoktuna migonda ot naigini haikibani aina haiki waram adu chumhandaba yadi adu oiba targadi horen ahingdagi mayamna laknariba khulgi umang lai laibung asida lakliba khoyum lai asibo kawthoktuna khomaiki mathakta landa halage khangani do asumna khallaga kunjo ahingi matam oirakpa ngaikhi mahausa khulgi miyam punamak lai harawbagi thorom aduta jagoi khuthek tamduna laibok chongduna amati yamna kanna haraw mathoi kaduna lai harawrei madugi matungta mayam punamak lai harawbagi thoramdu pung 10 bu tasilakpa adwaida loisinduna magi mayumda hannakri amai bisu magi maibi sang amati maiba sangda leiriba sing aduda changsinduna mokhoisu leinakri makhoi di tumladri sai sing thong thaktuna sanabagidamakta yamna kanna sem saduna leiringi tanjani matam aduda kunjodo laibung lomda parap lakli matam aduda laibung aduda kanasu leiramdi adubu lambi lamkhangda jathukkasin tawba miyoi mayam amadi mahakna thengnari matam aduda kunjona mahakpu lakli haibse kana amatana khangthanaba haiduna mahak lona laklibani karigumba kunjuna lakhi haibaki kanagumna khanghauba uhauba yawrabadi khulgi thabak aduda karigumma soirakpada mahak chenarakpasu yai haiduna mahak tumina masak tolaga laklibani adubu lairiba mayam adudi mana thokpa leinaba amadi thabak chanabana chingba mayam ama tawribani masidiki kunjodo lona sum lakpana khulgi laibung ado yausalakli laibung aduda mahara yengsin khibada amaibi kaya masida wari watai sanaba amadi amuk thok amuk chang tawduna leinaribado kunjona ui madu ubada kunjona pung 12 tarese makhoi changlam lagadra khalubani adubu makhoi tumamjine phare adu iba targadi horen pung 12 khar helakpa adu aido oina laklage asumna kunjona khalaga horen mahakna thabak tawda nungainaba haiduna mafam matada leiriba mi singdo pung 12 hek takhibaga tumkhinabagi damakta mahakna lewa khara sulaga mafam adwaida leiriba mi singado tumkhinabagi damakta khubak khukri haibadi mafam madwaida thak chaduna amadi koya chatun leiriba singdu mage mayumda hallaga tumningnabani asumna tarolaba matungda kunjona mafam maduda leiba u amada mahakna pop thaduna nahakna mi leitre haibadu aingonda pawpir u haiduna sinramlaga mahak chatkri asumna tawduna haujikti kunjona thorang punamak langban loirabada u pambi aduna kunjoda kanasu leitre mi tumle himnare haiduna u pambi aduna mangonta hairakli u pambi aduki pawnin kholadu tabada kunjo hiplambadagi haukalakli aduga mahak laibung tamna lakli somdana kamdori khomaina madugi kunjo miru khaktubu hanak marakti karimata torokhidre aina torugadabudusu isasi khara ngamdabaga tumina duk laithokdure haujikti sasu khara nungairakle khungi laibungda chatlaga ai buangtang thongni jerusirane aduna fagari ai khungi laibungda chatlaga amuktang khurumjaruki ai khoi kina khurumgadaba mong asina mong amanido laidu direct kauthokle hairaga laiadu ki makhong songna khurumgadoribani maram maduna kanasu uba yadabana aina ngasi phabu khoyamna lakpani adubu haujikti hakchang chu khara kal khatlabanina ahing ngasida chatuna kauthoklaga khoram mudaba yadri asomna khallaga khomaido mahaksu mafimro loisinduna laibung tamna lakhi mahakna asomna laibung tamal lakamatamda kanagumba ma laibungda sangkhibado khomaina uhori madu ubada khomaidi thoine hena khanjaludi
ꯂꯥꯏꯕꯨꯡꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯍꯤꯡ ꯂꯦꯛꯂꯤꯕ ꯑꯃꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯔꯞ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯖꯒꯣꯏ ꯁꯥꯗꯨꯅ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯤꯕꯗꯨ ꯎꯕꯗꯒꯤ ꯈꯣꯡꯃꯩ ꯇꯞꯅ ꯄꯥꯛꯊꯔꯒ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯇꯞꯅ ꯂꯥꯛꯂꯒ ꯇꯨꯃꯤꯟꯅ ꯀꯨꯜꯂꯒ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 19 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕꯅ ꯔꯦꯀꯣꯔꯗ ꯂꯧꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯦꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯁꯤꯡꯗ ꯁꯣꯏꯗꯅ ꯁꯥꯡꯍꯟꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫